ꯃꯤꯇꯩ ꯂꯣꯟ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯀꯪꯂꯩꯆꯥ ꯂꯣꯟ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯗꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯏꯔꯣꯜꯅꯤ ꯃꯁꯤꯕꯨ ꯃꯍꯨꯠ ꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯤꯇꯩ ꯃꯌꯦꯛ ꯃꯅꯤꯄꯨꯔꯤ ꯃꯌꯦꯛ ꯀꯪꯂꯩꯆꯥ ꯃꯌꯦꯛ ꯑꯁꯤꯅꯁꯨ ꯇꯉꯥꯏ ꯐꯗꯅ ꯃꯍꯨꯠ ꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯃꯤꯇꯩ ꯃꯌꯦꯛ ꯃꯅꯤꯄꯨꯔꯤ ꯃꯌꯦꯛ ꯀꯪꯂꯩꯆꯥ ꯃꯌꯦꯛ ꯑꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯇꯞꯅ ꯇꯞꯅ ꯑꯃꯨꯛꯇꯪ ꯁꯟꯗꯣꯛꯅ ꯍꯥꯏꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯃꯄꯨꯡ ꯃꯌꯦꯛ ꯑꯣꯏꯅ ꯃꯗꯨꯗꯤ ꯌꯦꯡꯉꯣ ꯃꯅꯤꯄꯨꯔꯤ ꯀꯪꯂꯩꯆꯥ ꯂꯣꯟ ꯇꯝꯕ ꯑꯃꯁꯨꯡ ꯃꯤꯇꯩ ꯃꯌꯦꯛꯀꯤ ꯃꯄꯨꯡ ꯃꯌꯦꯛ ꯈꯨꯗꯝꯁꯤꯡ ꯁꯤꯖꯤꯟꯅꯕ ꯃꯅꯤꯄꯨꯔꯤ ꯀꯪꯂꯩꯆꯥ ꯂꯦꯡꯒ꯭ꯋꯦꯖ ꯂꯔꯅꯤꯡ and use of 미테이 ꯃꯌꯦꯛ alphabets character ꯑꯗꯨꯗꯤ ꯌꯦꯡꯉꯣ ꯃꯄꯨꯡ ꯃꯌꯦꯛ kuntaretꯨꯗ ꯑꯍꯥꯟꯕꯗ ꯌꯦꯡꯉꯣ ꯃꯄꯨꯡ ꯃꯌꯦꯛ 미테이 ꯃꯌꯦꯛ alphabets ꯑꯗꯨ ꯃꯄꯨꯡ ꯃꯌꯦꯛ kuntaretꯁꯦ मथंग ओइना तमना पाथजरके को को सम सम लाय लाय मी मी पा पा ना ना चिल चिल तिल तिल खौ खौ ngौ ngौ थौ थौ वाय वाय yang yang hu hu un i pham pham atia atia go go jam jam rai rai ba ba jil jil dil dil घौ घौ धौ धौ भम भम अदुगा ꯀꯣꯛ ꯍꯥꯏꯔꯤꯕ ꯃꯌꯦꯛ ꯑꯁꯤꯅ ꯃꯥꯟꯅꯕꯒꯨꯝꯅ ꯑꯇꯣꯞꯄ ꯃꯌꯦꯛ ꯃꯔꯤꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯪꯂꯤꯁꯀꯤ ꯃꯌꯦꯛꯁꯤꯡꯒ ꯃꯥꯟꯅꯩ ꯑꯗꯨ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯀꯣꯛꯅ ꯀꯦ ꯁꯤ ꯁꯝꯅ ꯑꯦꯁ ꯑꯦꯁ ꯑꯩꯆ ꯐꯝꯅ ꯄꯤ ꯄꯤ ꯑꯩꯆ ꯚꯝꯅ ꯚꯤ ꯚꯤ ꯑꯩꯆ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯕꯅꯥꯟ ꯇꯧꯕ ꯃꯇꯝꯗ ꯃꯌꯦꯛ ꯃꯈꯜ ꯑꯅꯤ ꯆꯞ ꯆꯞ ꯃꯥꯟꯅꯕ ꯃꯌꯦꯛ ꯑꯅꯤ ꯌꯥꯎꯕ ꯃꯌꯦꯛꯁꯤꯡ ꯑꯗꯨꯗꯤ ꯃꯤꯇꯩ ꯃꯌꯦꯛꯇ ꯑꯍꯨꯝꯅꯤ ꯑꯗꯨꯗꯤ ꯌꯦꯡꯉꯣ ꯄꯥꯗ ꯄꯤ ꯑꯦ ꯅꯥꯗ ꯑꯦꯟ ꯑꯦ ꯕꯥꯗ ꯕꯤ ꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯦ ꯑꯅꯤ ꯌꯥꯎꯕ ꯃꯌꯦꯛ ꯈꯔꯗꯤ ꯌꯦꯡꯉꯣ ꯂꯥꯏ ꯑꯦꯜ ꯑꯥꯏ ꯋꯥꯏꯗ वाई डब्ल्यू ए आई यांग वाई ए एन जी अतियादा ए टी आई वाई ए रायदा आर ए आई सुमाय तौदना मथक्ता पीरिबा कोक सम ई फम भम सिंग असे इंग्लिश की मयेक अनीना अनीना महु सिलिबसे सिदैदा करिम सिम्बोल अमा हापचलगा हेना मपुंग फानबा ओरकनी हाइना खंजै मथंगदा मो चिलगिदा चिल जिल तिल हाबिदा ई अनी याव पाबगी खोंदोक्तनी को हाइजरिजा मो चिलदा सी एच ई एल जिलदा जे ई एल दिलदा डी ई एल असुमना मसिना अहानबा लेसन ओइना अहानबा लातम ओइना मितै मयेकिनी मथंगदा लातम मखन मथंग सुम मयामदा खंगंजबो ओइना फोंदोकजरखिगे ngasiगidi matang asida loisinjरगे।